Hamas ki lusing bahat ki bagi laman khumnaba Hezbollah na wasak ki baga Israel mikup na humsing na laikre. Israel da October 8 attack ta yaw ki bang Hamas member khuding mag makoi kadai da lai hai bagi watham da na Israel ge Mossad Intelligence Service na thiraga hat kani hai na agency adu gi chip na ngahan wasak kre. Mahaki akan ba wafam asi Lebanon gi konong Beirut ta Israel na chatha bai attack ni chingna ba mada Palestinian militant group adu gi deputy luching ba sikhi ba du gi nongan ba da ne. Hamas lusing bahat ki ba adu Israel na ni hai ba pausing gi matang da makoi na mod amata pi ki de adubu David Verniana phongdo ki ba wafam sing adu na attack adu makoi soidana oiram gani hai bagi khwaidagi kanba ingit ama oina tawe. Munich Olympic Games 1972 da Palestinian militant sing na Israel gi sanaroi sing fa ba masung hat pa da yaw ki ba sing adu Mossad agent sing na koithi thi ki ba masung hat ki ba du ga handaki Hamas ki attack adu ga mahak na sangdam na khe tha humlom gi mamang da hauki ba Gaza gi war adu gi matung da ge hat pa da khwaidagi senior oi ba Hamas lusing ba oiri ba Saleha Arauribu Lebanon gi konung da attack tawraga hat ki ba du gi matung Lebanon gi sakti leraba Hezbollah militia ga khut thokna ba yaba amagi damak yumsa kaisa numitagi Israel high alert laikre. Hai riba luching ba du hat ki bana lan asida kari fivam oirakani hai ba sengna khangde maramde chahi cha kaya asida Israel na Hamas ki makok thong ba luching ba kaya marum hat khrabaso thunamak makhoi gi mahut sinduna makhoi na luching ba sing haple Hezbollah gi kha thangba Beirut stronghold da attack tawki ba du na Lebanon ngamkhai paring da mapung fa ba lan ama oirak pa yaba gi phibam da khara hanthana khut thokna ba tholak pa yai adubu masi 1992 da mahaki mamangi lusing ba hat khiba Israel attack amagi matung Hezbollah gi hojik lusing ba Nasrallah hana pirakadori ba paukhum madugi makha yamna polle Lebanon da allied militant lusing ba sing da Israel na target torok ba khuding mak khut hangani haina mamang da wasakhe Arauri asi Hamas ki supreme political leader Ismail Haniyeh gi deputy ni amasung Israel na khudum chaliba West Bank ta laiba group adusu lusing livane Hezbollah ga mari laina bagi maruoi ba luching ba masune US State Department na mahakpo terrorist ama oina lawi amasung mahaki ipaw gi damang $1 million manga gi reward ama laukthok le military commander ani yauna Hamas ki atopa member taruk sikhi ba attack aduge matung Haniyeh hana Hamas hena sakti lere amasung hena chelpa phirep lawre hai khe attack adugi damak Hezbollah na paukhum pi na ba amasung chairak pi na ba wasakhe Hamas lusing bahat khibaga US ally sing na makoi gi citizen sing thunamak Lebanon thadokina ba khangan khre Germany amasung Canada yauna US ka khongbu oimina ba leiba kaya na Lebanon da leiba makoi gi citizen sing bo thunamak leiba ka du thadok tu na sakhina ba advisory ama thokre masigi warning asi Hamas ki senior lusing ba mo oiriba Saleha Al Aruri hat khiba Beirut ta handak sathagi ba drone attack adu dagi ne